Manipur amasung Mizoram daki Israel da miyoi lising taruk lom halak hannabagi thaurang ahanbu oina miyoi chaniga nifu rom tel abibta thungkhreng Israel gi Prime Minister Benjamin Netanyahu na mamang sahi 2025 ki November da makhoi gi leiba ki miyoi singni haiba India gi Manipur amasung Mizoram da leiba miyoi lising taruk lom Israel da amuk hannabagi thaurang lokhathra matung da ahanbu oina ngarang India dagi makhoi gi Furup kini haiba nupi yawa miyoi chaniga nifu Israel gi tel abib airport thungkre Israel laingak na lokhalak pathaurang gi makha da miyoi sing asna Israel thunglaba da leiba adugi miyoi sing na Israel gi firan pai handuna amasung yu sing nat ki isai saktuna taram loki India dagi thunglakiba miyoi sing adu Israel gi laingak amasung leiba adugi miyoi sing na di sons of Manasseh ni haiduna sakta ki miyoi sing makhoi gi machin manaw sing ni haiba miyoi sing Israel da amuk hanjil halaktuna Kunda laitan bagi thabuk asi Israel lenga na kumja lising am sampan maudra gi adwai degi horakrabani amasung haujik phawbu da makhoi gi leibak ki miyoi lising trelom India da leiri haina su Israel miyam gi lup ama oiriba sabai Israel organization na phongdokhi ngarang Israel na amuk halakraba leibak asi gi ni hairba miyoi sing adu Israel lenga ki Ministry of Integration gi matung ine Israel gi awang thangba saruk da kunda laita halagani aduga Israel gi citizen ohenna bagi da makta makhoi Judaism gi lening chatkadabni hairi makhoi na Israel da thunglaba da leibak adugi Immigration Minister Office chauffeur na makhoi airport taram na ugla duna ngarang makhoi na Israel da halakhiba asi puari oihuragada mikup amani haina phongdoki Israel lenga ki thausil matung ina sahi amada yamdrabada Israel gini haiba malem gi tongan balebak sing da leirakliba miyoi lising amaga chani rom hanjil halakna bagi pandam thamli hairi mamang chahi 2025 ki April dagi hauraduna haujik phawada tongan balebak sing dagi ju machani haiba miyoi lising taragani lom Israel da halakkhre hairi adu atopa maru eba pawa mana Churachandpur district gi joint security force na Kuki Macha Mari heroin kg manga gram nipu humdoi amasung opium kilo tara mathoi gram chadret ka kona na fare haire ngarang numidang pung taruk adaya TM ka son jaga da sakhang daba singna chingai PS team de sniper attack tawrakhi asok apandi yaw khiden han ambush tawkhiba mafam du da hojik phawda government na clear ohendri si kari maram gi leibagi no hanjin attack tawhan gi khandana militant singi mafam adudagi takthok tribra haibo wahang ama lakli Ukrun mulang ki thaudok ta Kuki militant ki miyoi hom hojik phawba thiba khangdana leiri hatoklaga lok makhada langthakiba oiramgani haina singnari asiba anidi morbung tanna pukhre Kuki miyam na candle light vigil pangthokre hayeng cycle de school institution pum namak holiday lauthokre amasung ngasi Kuki inpi Manipuri kim na emergency meeting phamgadawri Jomlan gi thauna fa bai pai pusingi khudung insi haikibagi dongan badali chanda security gi lanban kaire furuf ani gi landa tangkul ama Kuki ani sire anima ki mi mapan sokle yum tara gumdoi mai thadokre Manipur lenga na sinduna mahusa gumna ngarang khongjom gi kheba jingi na pom da laiba khongjom war memorial complex da state ki thakta governor AK balana thoiba mithunglen oiraga chief minister Kem chana mai tangba loduna pangthokiba khongjom numiki thoramda luching bani na ngasi gi Mirol na thauna faba ipa ipu singi khudung induna chatpaga loinana ireiba iramdam nungsibagi ihul chengadabani haiduna hongdokraba matung asi nongalakpa ayuk angan badalai nga ki maikai degi thoningdaba thodok sing thorak handana bangak senabagi damak litanda saduna thamlakpa security gi lanbam amuk hana kaibadagi furuf ani gi marakta amuk hana kaibadagi furuf ani gi marakta akan mamongda khuthongnarakpada tangkhulama Kuki ani sire nakalani maki miyoi mapan sokle amasung Yum taraga humdoi mai thadokre ukrul district litan PS na konba tongan mafam singda leptana thorakli bahana sunabagi thodok sing asi ihan hana haukiba February 3 ki numidang pung tara rom tarakpada furufani gi miyoi ahum mari gi marakta numidang da amana amada torchlight kapsila I haiba wahaudagi horakibani yamsilaklaba misi minagi thodok sing asi thorak handanaba lenga ki maikai digi matam chana section tharang sing lokot haudabadagi kaina thangda paikhalakpa security ki thausil gi manung chan na ahenba state amasung central force sing deploy tawduna litanda thoaningdaba thodok sing thorak tanaba security gi lanbam sarakpagi mathakta tha segi taraga tareta chief minister Kem chana litan faudna ukrul district headquarter amasung tongan batangkhul gi khul sing da chatuna amaga gi marakta leirak pathajana daba sing kokhanduna nungsi chanaba hanjul hanaba wari shanarubadasu lenga ki maikai degi litanda law and order ngakna bathamlakiba security gi lanbam sing hanjin kai badegi ngasi gi thodu asi amuhana thorakpani ngasi ayu pung manga makhairom tarakpada litan PS na koliba sina kaithel amadi sirar khong ani gi marakta sina kaithel khul ngaklakliba tangkhul naga volunteer sing amadi Kuki militant sing gi marakta akan mamong da nongmai kapna duna khuthongna rakhibani thodu asida Kamjong district ki Chakri Khulendagi horsokmi jamang 28 apokpa lungsin jamang kauba
Tangkhol volunteer ama nongmaina panbadagi laikanaba nangdana laikhide makhatana nakal anigi marakta mulam amasung songpal khul anigi marakta su khut thongnaraki mulam hariba khul asidi sina kaithel khuldagi nongpoklomda tangkhol singi khulga naknana leiba mafamni ngasigi thodok singi matangda khul asiga naknana leiba khunja aman hai chahi kharagi mamangda naga amasung kuki anigi marakta thorakhiba tamthiraba langi thodok singna maram oiraduna kuki sing khul thadokuna chenarurabani khul asi laikhidaba MLA oiramba jamthangi lamni hari mafam asida makha tana nakal anigi marakta khuthongnarakpada combat dress setpa kuki militant ani nongmai maruna panduna sikhi laikhidraba singdi kangpopi district ki ke khonom khuldagi letlan sin hau Elias James Kuki ni puga mathoi apokpa thangsai sidhau amasung Surachandpur district ki Singhat subdivision gi Haijang kholdagi Paumil Lun Haulan kungani thoi apokpa Paumang Haulan kawi hari mafam masida kulai paiba nakalani gi marakta akan mamong da khuthongnarakle haibigi pau fangbadagi 131 BSF ki F company ki personal sing mulam khultam na changsin ki personal sing asina ngasi ayuk pung 13 ga minit 15 rom tarakpada mulam khul yaudingai gi lambida kuki militant ani sigi hakchang sing mulam amasung sonfai khul ani gi marakta leiba lambi gi mapanda nongmai maruna panduna siraga leiramba thengnabani hairi nakal ani na makhata na kuthongnarakpada nupi ama yauna kuki khunja ahum nongmai maruna panduna soki soklaba sing laikana nabagi dama kangpukpi district hospital da pukhi amaramda thaudo asida naga volunteer singi maikai dagi so mioi ani nongmai maruna panduna soki soklaba singdi ukrul district ki hundung dagi sonsok kuntraga amasung kamjong district in nambisa dagi ramsang kuntraga mathoi ni hairi songsokina yet thangba faigan amasung ningjon da nongmai maruna pali aduga ramsangina maigi yet thangba sarukta nongmai maruna pali hairi chokla bongkhoi ani thodok thokfam dagi ukrul district hospital da puduna ahanba layeng piraba matungda fibam lusilakpadagi helicopter na puraktuna ngasi numidang waram rims hospital da laikanakhre makhoi anigi manungda ramsangdi surgery ward ta admit tawduna layeng bahokre hari furuf anigi kulai paiba marsen gi marakta onsinaduna khuthoknaduna misi mina yaholakpada natana mulam khulgi yum taraga humdoi naga volunteer singna mai thadokre mafam aduda leiramba khunja sing safagadaba mafam singda changjafam lokre hari Manipur thugainaba honaganu proxy war khudakda lepu amuko kuki terrorist singna na hongna na trong lawbi yauna litan PS konba mafam singna pikliba ngang fawba khaktana micham sing halakpagi thawong chatharakpabu yaningdaba fongdoktuna amukona amoba kohor MSF amadi pori leimaron apunma maira paibi Manipur ga khusabnadura tampaki tongan mafam singna protest tawrakpagi makha tarakpada ngasi numidang wairamdagi hauraduna nambol area maira paibi apunba Luf Nampal amadi UBSCO na sinuna yaningdaba maira gi khongchat chatkhre masing yamlaba maira paibi singna oinamgi comprehensive school manak nangna leiba sanabungdagi hauraduna nambol fawba khongchat ki khongchat asiga mari laidana amuko gi president S Sanjoy hai democracy chatpa leibakta chahi hum sujilaklaba irang asi loisinba ngamdaba silaibak thibani prime minister home minister amadi supreme court leibagi wan thokarino hangladuna union lengakna lujadaba thawong chathaduna Manipur thugainaba honaraglibasi Manipur kaidrigaida India hana kaigini haiba akanba wafam fawba fongdoki mang hai May 3 2023 dagi thoragliba lana maram oireduna miyam wabagi pankhai yauduna kholau kaya lauraklaba fawbada Manipur amadi union lengakna tasinadana leirakliba silaibak thibani union lengakna wafam amata fawba fongdoktaba miyamgi kholau busu taroi haiduna tasinadaba amasung namthaduna thamgani haibigi wakhan thadokadabani wathok asigi waroisin puraknaba honadabasi akan mongna kandem tawi union lengakna state terrorism gi thabak amadi proxy war chathalakliba sing khudakta lepkadabani Manipur gi tongan ba mafam singda lengakna terrorist singna khusukulai amasung training piba lepkadabani haina sumanal siki chatharakliba miyot minai asina lamdam asi hiram khudimakta sothare samilon maning halle miyoi lisang ke alanjena duna hingalle mayum maikai lehandre Iraicha sing chakni fini hale masida natana tungi yumbi oigadaba mahiroi singda chaitheng pire thawong sing asi Manipur muthanaba amasung namthanaba honabani haina sumaral siraduna asukduraba tanja sida Manipur gi mipum khudingmangna iraipak iramdam kanbagi matam oire miyam pumnamak thokpiraklo natrabadi iramdam kanba ngamloi haiki ihau changsin bada saruk yaba ngamba sing thokpiraklo haina su apil tawraduna lenga ki employee sing su leiba kanaba thokpiraklo haiki ngasegi khongchat saruk yakhiba sing nai khoi gi leiba ikhoina ngakchakadabani ikhoina ningtamna hingadabani Manipur muthatpa yaroi proxy war khudakta lepu angang hatpa yaningde mihatpa sing cherak piu haiba kholau sing lauki khongchat asina panthung yauna changsilakpada security gi maikai degi tear gas na chingma kaptuna tan khaina ba honaki Assam Nupi Amana Mamagi Makok Kakthatkhre umangda puraga ahing yarakre Assam ki Western Karbi Anglong district laiba
ꯗꯦꯔꯥꯃꯨꯛ ꯂꯥꯂꯨꯡ ꯈꯨꯡꯒꯪꯗ ꯆꯍꯤ 18 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯄꯤ ꯃꯃꯥꯕꯨ ꯃꯀꯣꯛ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯎꯃꯪꯗ ꯄꯨꯗꯨꯅ ꯑꯍꯤꯡ ꯌꯥꯔꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯥꯏꯊꯥꯂꯪꯁꯨꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯗꯤꯒꯥꯟꯇꯥ ꯁꯥꯏꯀꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ꯫ ꯇꯨꯡꯗ ꯆꯍꯤ 18 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯥꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯈꯨꯗꯛꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯧꯍꯩꯗꯕ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯦꯁꯤꯡꯅ ꯃꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯕꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯀꯛꯊꯠꯂꯕ ꯀꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯎꯃꯪꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯄꯥꯎ ꯐꯪꯕꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯨꯄꯤ ꯑꯁꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯃꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯆꯦꯟꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫